ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯔꯥꯡ 18th ꯂꯣꯛ ꯁꯚꯥꯒꯤ ꯔꯤꯖꯜ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯕꯤꯔꯒ ꯊꯥꯗꯕꯤꯔꯛꯈꯤꯕ ꯚꯣꯠ 1,53,500 something ꯚꯣꯠꯁꯤꯡ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯕꯒꯤꯗꯃꯛꯇ ꯃꯍꯦꯁ꯭ꯋꯔꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯖꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯖꯔꯣꯏ ꯇꯁꯦꯡꯅ ꯃꯍꯦꯁ꯭ꯋꯔ ꯑꯩꯒꯤꯗꯤ ꯊꯕꯛ ꯇꯧꯒꯦꯅ ꯆꯪꯖꯔꯛꯄꯅꯤ ꯊꯕꯛ ꯇꯧꯈꯤꯅꯤ ꯇꯧꯁꯨ ꯇꯧꯔꯤ ꯇꯧꯁꯨ ꯇꯧꯈꯤ ꯇꯧꯁꯨ ꯇꯧꯈꯤꯒꯅꯤ ꯂꯦꯞꯇꯅ ꯇꯧꯈꯤꯒꯅꯤ ꯑꯗꯨꯕꯨ ꯇꯧꯕꯒꯤ ꯖꯔꯅꯤꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯟꯕꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯩ ꯃꯅꯨꯡ ꯆꯪꯖꯒꯦꯀꯣ ꯈꯨꯠ ꯑꯃꯅ ꯊꯤꯟꯕ ꯌꯥꯔꯛꯇꯕ ꯑꯩ ꯃꯅꯨꯡꯗ ꯆꯪꯖꯒꯦꯀꯣ ꯑꯗꯨꯒ ꯆꯪꯉꯒ ꯊꯕꯛꯇꯣ ꯍꯦꯟꯅ ꯇꯧꯖꯒꯦꯀꯣ ꯍꯥꯏꯕꯒꯤ ꯂꯥꯏꯐꯀꯤ ꯖꯔꯅꯤ ꯑꯃ ꯊꯕꯛ ꯇꯧꯖꯒꯦꯅ ꯆꯪꯖꯕꯅꯤ ꯑꯩꯗꯤ ꯊꯕꯛꯀꯤꯅꯤ ꯇꯁꯦꯡꯅ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯃꯥꯏ ꯗꯤꯐꯤꯅꯤꯁꯟ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁ ꯏꯁ ꯇꯨ ꯗꯨ ꯋꯥꯛ aduna aigi adu khaktani men oina aduna thabak tawbasida mapung phana thabak tawba ngamdabagi mapung phana thabak tawjage ko haibagi wakhalonda leijabane aduna aingonda bot thadabirakhiba mayam du soi thajaba mangan jaroi aduga thadaraktaba singsu ai nasana gyan tajai nanaw gyan tajai nanaw nayambana gyan tajai handaki haidi political gi khara maram leiba condition khara yadabagi mayam su dum leiramgani adagidi different opinions leiba mayam leiramgani ai respect tawjai aduna tasengna haragadi aidi thabak tawgena changjabane aduna aina thong mapandagi thinba khut amana thinba yarakta badu khut ani je thillaga thong amta hangdoga manung changjage na ai tawjabane aduda aina maka manung da changbagi matamse kithang yaudriba male aduna tasengna adubu yaudragasu ai hanadagi henna energy laina ai thong hangdok raga changba bang amdragasu khut amana thilamba du khut ani chang thilakani kaigina hai matamda ai thabak sude lepcharoi ai hoje ai chanupi na kitang nari aduna ai mafam amdai mama kitang layengi kitang masa ngamdabagi haitare aduna yam thuna faragani masu aduga makha thabak leptana chathagani thabak na mai thabak ta mai onjan gani aduga ina punamak ai gidamakta tawigi ba lok sabha gi da kaino haiba matamda ataina sudum masa masa gi angamba saida tonaba ngatani adu aigi oina haijarabada aikoigi oina haijarabada yamna free and fair election da haibadi ai sa haidi mayam akoigi mandal group kai amta leiba natte ai khangjai leibiriba mayam aduna aigi di worker hairaga worker natte aigi di leibiriba nungsiba singsina angmangamba thakta nacha maheshwar naw maheshwar nayama maheshwar mai pa aningbagi damakta chengiba ngaktane ai khangjai aduna masagi thamoi sengna haidi karimta leitana haidi mai pakta bayade ko na chenbigi adunabu ai 1,35,000 something phangba ngammi bane mayam do yoromdragadi ngamamda basu yai haitare aduna mayam yam nungsina syam sengna thamoi sengna tawbibagi damakta su yam thagachai aduga nacha maheshwar naw maheshwar nayamba maheshwar kaidunung da thabak lepoi thabak leptana thabak changchangani aigi thong thinbagi thabak leptana thingani thong nama thinbado ani khut ani changa thilakani ado ka manungda changbadudi matam kitang yaudribra haibagi orambasu yai ishona mapuna mapam chana piraga adubu thabak oina pangthokjagani mapanda leire thabak tawgani ka mapanda leire thabak tawgani ka manungda change dum thabak tawgani ai thabak na taksage na khanjaba mi amani ai ama ngangnara khotnaraga tawbasu ai kya pamjade aduna ai main motive ti thabak tawba adu hojiksu leibiriba mayam ai mai pakpasing dai leibiriba mayam da su ai mayam punamak ta su dum punamak haijari punamak afanaba tawba ngatani aduna mayam gi interest ta mayam gi thajaba se mangan bidaba mayam pula pun minaraga haidi amatoina koi Manipur da hoji wari basi waba yaba warabane kuirabane sigi solution phangdabagi damakte mayamna chongthoknara iba mayamse ai samaksu chongthokhibasu waba yaba ware ko haibagi kaman no changa kamta okhaijage ko hana chongthorakhibani aduna aduna sigi solution se porak pangamna bo naminasi amata oina punjalaga sol mayamna ingonda thajaba aduki matik laiki leisu leiri aduna sigi thajaba ke donung mangan jaroi ai thabak leptana tawjarakani aduna tasengna haragadi aigi damakta tawkhiba chen khiba haidi ai tasengna ai khangna dabida ai sa khangdana aigi damakta tawgiba ngatani ai sa khangdabida chenba ai sa khangdabida chelaga mai pa aningbagi damakta chelaga senga tawjagiba ngaktani haitare aduna mayam taseng maheshwarna phajana khangjai aduna mayam punamak manipur leiba mayam punamak prajada haijari khurumjari maheshwarna nacha maheshwar hena thabak torakani khut ama thilambado khut ani thilaga thong thilaga thabak ta solution porakna bhona jagani hoi power mak paidraga su ka manung da changma ngamdraga su thabak oina taksarakani aduna maheshwar gi energy hena hengalaga thabak hana dagi hena tawjarakani na mayam haijari mayam punamak khurumjari